Good morning. I agad ba niyo ba ko si Sara dong ito ba niya? Ako kan mo sini lagi. Biya. Kita buka. Itu mau kok ada dah. Itu bisa hasil lagi. Tomato hasil lagi. Gajar hasil lagi. Jadi nak pergi sosek kau lagi jam tahan berapa bakal jam tahan tak? Ini oke. Sejak berapa di dorong ni? Jadi, sekarang dum apa nih buka? Udah hasil lagi lah, sini lo tinggal lagi masih. Main sini lagi, kamu sudah ada kata nih buka. Magi masalah ani apa dia buka? Suasana, sih ini tinggal lepas sih jauh boleh, nah ini tinggal ni, kamu ibu kok, sih mana dia tu mana yang jauh boleh bukan tu ni, kamu ini sih tinggal lepas sih tinggal kok ni ada ni, sih sini show dengan itu ni, so nak kena pun, morning ni aku je, Thabak cedang hatu hatu dum jauh boleh bukan, nang ada boleh nak kok, ada sudah ina. THABSK Bông có ngang được mồm sao mới có là đẹp ạ. Xin rất là masa. Xin sẽ là phải xin này đây không trả xin mày không đưa lên có rang này in là một cái có. Xin sâu đều có. Xin sâu là cái này xin sẽ mình đi xin học cái là đây có. Mình sẽ anh học sẽ đi vậy thì sẽ anh tất nhiên được ông tâm thái một hay ông tâm thái tôi cái điều vậy. Phải tăng cái giảm ấy, giảm là chứ nó mà dùng mặc quần giảm thì được không? Chỉ dùng hấp cái giảm này không? Dùng cái giảm này thì chỉ bảo dùng chỉ mà số cái gì đấy là không dễ lên không? Jadi mana sih yang kalau yang dia buka air nasi mau ni sini kap tadi juga. Ini lagi ha. Ini dia ibu sendiri lah. Eigi Toudraba orang bukan jadi sih, enggak sih itu sebutkan kalau bukan apa sih? Kalau ini jadi orang sih sebenarnya kalau kita hapsin deh bukan, ada ini mau aja bukan nanti, yang mana saja, kan orang lain buat. Lepas adanya sih jangan tak aneh buat. Saya cuma ini begini. Ada semua
lore ado sisma lore duga anang se ga gyang ta na muk thaba ate idlo shelage to ai si thabe do ngal la ai di 30 minute muk da kana ju sa pa ne bo ko mem to sona kan sa ni mem se ba sa si sai ga sin je muk da na ko chen la ni ko le se ko ni dang dum thien na ne bo ko nung dang dum thien na ma ga so ai to mo ni da sa ba di na adra dum yam thoki bo ko ro ai sona kan da ôn phim tiếng là tâm xa luôn là được có anh ăn thì tôi đi xong buồn buồn thì được tôi buồn rồi tôi mà thay tôi muốn luôn thay được có anh đi thôi này thì em có thể muốn đi thôi này hay nào vào tôi ui cho bao nhiêu có bóc tôi vào tôi ít giết vào đó tôi ui cho nhiều có mà ít sâu rồi bà tôi sang gồm học sinh ra ghế đúng mà đi bộ tôi làm lô sẽ ada cái nồi này bà xin đi chạy bát này bà đó na cái nồi hấp cái mà thâu ta đấy bà xin hấp cái mà thâu ta đấy bà sẽ chỉ được ngồi lấy sẽ xin này bà THABSK kani amada mapung kana gyang ta thabak tawbu ngam tabado adu oye boko jambarina amachu adu sing ji sawdo kare ba sing sawdi ngai da kano se hapado hone boko sangom da sing ji sawdo kare sawbo ke na mai thera thamare ba du sangom ji mapung su pai na yaw ne boko kaina su yaw ne ga di pa mun de na ko duna si sa dum se de si da phong ki sangom tàu và sinh vật ở đây là thuộc về những cái số máy nó xài bát thì sẽ vừa mà là lắp xài nó tự nhiên là cái gì vậy quả tụi ông bố đây để quả cái số máy nó cứ gì mà tập sao đó nó xong rồi mà học khi bên đây là cái gì quả số máy nó cứ gì sao dùng rồi nhé tụi là học cho nó xong rồi mà phòng dầu rồi cứ gì vào mũi vậy sao mà làm cái số máy nó tụi làm học cái này học vậy nè bộ lô bộ quả ăn bột dầu thì tôi thấy mà bắt nó tàu lên bây giờ tàu để ăn bột quả ấy xong rồi ra rồi cái bắt thuộc cái đúng này bây giờ rồi cha đã bắt thuộc hắn rồi ye là hai bây giờ rồi khắp bây giờ chúng mà khắp trong gì là tham mồ rồi mà thằng đấy đông tàu là bên này thôi tôi đi bắt thằng gì rồi tôi bắt thằng rồi vậy mẹ mình cần nói chứ cha đây một quả rồi đi cái hấp dẫn gì đấy thế sẽ ăn một cái nó cha để làm sao cái nó mua một quả cha cái cha thì suy ra mà đi ăn quy đây một quả rồi si cha sẽ hãy đi chơi thay rồi 자, 자, 이놈이 안 좋은 생리자. 거래는 긴 목니까 너무 차갈라 좀 바꿔더니 해보고. 가장 차한 거 이완이가 인가 잡아도 하고 오이비 넣고. 아주 시술 관리 호흡이 매운 시기 매고 사세. mình cố là sao sẽ thực hiện thì 좀 싸게 양쪽 보이고 폼 뭐도 못하다 좀 폼이 거 거기 하이통구도 그냥 하이통구도 많이 떠오르고 마기 마하우스 거기 하이통구도 많이 떠오르고 또 시세 많이 합실라니 Sariam thấy em gọi vậy được Sariam ấy được cha nào đi chơi cái này có được gì đó rồi phát sinh ra cái đồ mũ sai chúng nó chỉ là cái mà thằng Thabak thì chúng cô xin là giáo rồi đi Thabak đâu buông ăn chuyện rồi
ꯃꯌꯥꯝ ꯐꯤ ꯎꯪꯈ꯭ꯔꯦꯀꯣ ꯐꯤ ꯎꯪꯈ꯭ꯔꯦ ꯁꯤꯗꯒꯤ ꯊꯕꯛꯁꯤ ꯃꯊꯪ ꯇꯧꯔꯛꯑꯒꯦ ꯑꯩ ꯆꯦꯡꯁꯤꯗ ꯁꯤꯒꯩ ꯊꯣꯡꯖꯔꯒꯦ ꯑꯗꯣ ꯁꯤꯒꯩꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯐꯥꯎꯁꯤ ꯑꯗꯨꯝ ꯑꯣꯏꯕꯁꯨ ꯌꯥꯏ ꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯟꯅ ꯃꯜꯂꯒꯦꯀꯣ ꯂꯕꯔꯅ ꯄꯨꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦꯕ ꯁꯤꯁꯦ ꯊꯠꯄ ꯍꯥꯏꯗꯣꯏꯔꯥ ꯊꯥꯅ ꯂꯦꯡꯕ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯅꯥꯀꯨꯞꯄꯤ ꯂꯦꯡꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯂꯣꯏꯔꯦꯀꯣ ꯆꯥꯛ ꯂꯣꯏꯔꯦ ꯃꯇꯔꯁꯤꯁꯤ ꯌꯥꯝꯃꯜꯂꯦꯕꯀꯣ ꯈꯔ ꯁꯨꯝ ꯈꯥꯛꯑꯒꯦꯕ ꯁꯤꯒꯩ ꯈꯥꯛꯑꯒꯦ ꯃꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯁꯤꯒꯩ ꯈꯥꯛꯆꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛꯁꯦ ꯑꯀꯪꯕꯅ ꯍꯥꯎꯕ ꯍꯦꯟꯒꯅꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯊꯥꯔꯒ ꯌꯥꯝ ꯁꯥꯃꯜꯂꯁꯨ ꯆꯥꯕꯗꯁꯨ ꯉꯝꯃꯣꯏꯕ ꯃꯌꯥꯝꯗꯣ ꯑꯁꯤ ꯑꯩ ꯀꯪꯍꯜꯂꯒ ꯊꯝꯖꯔꯦꯀꯣ ꯁꯦ ꯁꯤꯗꯩꯁꯤ ꯃꯌꯥꯝ ꯑꯩ ꯉꯥꯔꯤ ꯍꯥꯞꯆꯔꯒꯦꯀꯣ ꯑꯗꯨꯒ ꯄꯤꯔꯨꯛꯇꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯥꯝꯃꯕ ꯃꯇꯨꯡꯗꯅꯦꯀꯣ ꯀꯥꯝꯃꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯈꯨꯝꯗꯣ ꯑꯩꯒꯤ ꯇꯥꯏꯃꯤꯡ ꯍꯤꯡꯁꯥꯕ ꯑꯃ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕꯅꯤꯅ ꯑꯗꯨꯝ ꯏꯟꯁꯥꯡꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ ꯁꯤꯒꯤ ꯖꯒꯥꯗꯨꯗꯤ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯄꯣꯠꯇꯣ ꯑꯣꯏꯔꯝꯃꯅꯤꯅ ꯀꯥꯏꯗꯣ ꯈꯪꯕꯅꯦꯕ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯅꯦ ꯃꯈꯨꯝꯁꯦ ꯍꯥꯡꯉꯒ ꯌꯦꯡꯉꯒ ꯄꯤꯔꯨꯛꯁꯨ ꯑꯃꯨꯛ ꯍꯥꯞꯀꯦꯕ ꯑꯩꯈꯣꯏꯒꯤ ꯃꯆꯜꯗꯣ ꯑꯗꯨꯁꯨ ꯄꯥꯝꯃꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯣꯝꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯌꯦꯟꯗꯣ ꯈꯤꯇꯪ ꯑꯃ ꯇꯥꯎꯒꯦ ꯑꯗꯒꯤ ꯁꯣꯝꯅꯥꯀꯟꯗ ꯆꯦꯡꯀꯨꯞ ꯃꯅꯥ ꯂꯩꯁꯦ ꯆꯦꯡꯀꯨꯞ ꯃꯅꯥꯁꯤꯒ ꯊꯣꯡꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯅꯤꯁꯦ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯆꯥꯛꯀ ꯄꯤꯔꯨꯛ ꯀꯥꯡꯁꯨꯒꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤ ꯃꯩꯁꯤꯒ ꯂꯩꯊꯔ ꯊꯝꯒꯦ ꯑꯗꯨꯒ ꯑꯩ ꯐꯤ ꯍꯥꯟꯅ ꯐꯧꯔꯒꯦꯕꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯐꯤ ꯐꯧꯕ ꯈꯨꯠꯐꯧꯁꯦ ꯃꯌꯥꯝꯅ ꯅꯣꯛꯅꯒꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯧꯋꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯧꯋꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯥꯕꯁꯦ ꯃꯄꯥꯟꯗ ꯐꯤ ꯐꯧꯕ ꯉꯝꯗꯦꯕꯀꯣ ꯐꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯑꯣꯏꯌꯦꯕ ꯃꯆꯨ ꯑꯃꯨꯛ ꯐꯧꯕꯗ ꯃꯆꯨ ꯁꯤꯊꯕꯤꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯌꯥꯝ ꯁꯥꯕꯅꯤꯅ ꯑꯗꯣ ꯑꯩ ꯁꯤ ꯎꯄꯨꯅꯦꯕꯀꯣ ꯎꯄꯨꯁꯤꯒꯤ ꯃꯊꯛꯇ ꯁꯤꯒꯤ ꯐꯤ ꯐꯧꯅꯕꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦꯕꯀꯣ ꯍꯥꯞꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯧꯔꯦ ꯑꯗꯒꯤ ꯍꯦꯟꯊꯔꯕ ꯀꯩꯅꯣ ꯐꯤꯌꯥꯡꯈꯣꯛ ꯑꯃꯒ ꯂꯩꯌꯦꯕꯀꯣ ꯐꯤ ꯐꯧꯅꯕ ꯐꯤꯌꯥꯡꯈꯣꯛ ꯑꯃꯒ ꯑꯗꯨꯒꯤ ꯐꯤꯌꯥꯡꯈꯣꯛꯇꯨꯒ ꯑꯗꯒꯤ ꯁꯤꯒ ꯑꯗꯨꯝ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯑꯗꯣ ꯑꯩ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩ ꯁꯤꯗꯁꯨ ꯅꯥꯀꯟꯗ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕꯀꯣ ꯊꯣꯡꯅꯥꯎꯁꯤꯗ ꯊꯣꯡꯅꯥꯎ ꯂꯩꯌꯦꯕ ꯊꯣꯡꯅꯥꯎꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯑꯃ ꯁꯨꯝ ꯍꯥꯞꯄꯦꯕꯀꯣ ꯑꯁꯤꯒꯤ ꯊꯧꯔꯤꯁꯦ ꯑꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯅ ꯐꯤ ꯁꯨꯃꯥꯏꯅ ꯍꯦꯡꯒꯔ ꯇꯧꯔꯒ ꯐꯧꯋꯦꯕꯀꯣ ꯃꯊꯛꯇꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯧꯗꯦ ꯃꯊꯛꯇ ꯐꯤ ꯐꯧꯕ ꯈꯣꯠꯄ ꯇꯧꯕꯗꯗꯤ ꯀꯩꯅꯣꯗ ꯐꯧꯋꯦ ꯑꯩꯅ ꯏꯪꯊꯝꯊꯥ ꯇꯥꯏꯃꯤꯡꯗꯣ ꯏꯪꯊꯝꯊꯥꯗꯤ ꯐꯤ ꯀꯪꯗꯦꯗꯅꯀꯣ ꯁꯤꯗꯤ ꯑꯗꯨꯝ 24 ꯐꯦꯟ ꯊꯥꯔꯒ ꯂꯩꯔꯕꯅꯤꯅ ꯐꯦꯟꯁꯤꯅ ꯑꯗꯨꯝ ꯀꯩꯁꯨ ꯀꯨꯏꯍꯧꯕ ꯅꯠꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯅꯝꯕ ꯐꯧꯋꯦ ꯐꯦꯟꯁꯤꯅ ꯎꯕꯗꯅꯦ ꯂꯞꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯇꯥꯈꯤꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯥꯜꯂꯒ ꯂꯩꯕꯗꯅꯦꯀꯣ ꯍꯦꯛꯇ ꯃꯣꯠꯂꯦꯕꯀꯣ ꯑꯁ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝꯅ ꯃꯣꯠꯀꯜꯂꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯀꯟꯊꯗꯅ ꯈꯣꯠꯇꯅ ꯂꯣꯏ ꯇꯧꯔꯝꯃꯅꯤꯗꯅꯀꯣ ꯑꯗꯨ ꯂꯣꯏ ꯇꯧꯔꯝꯃꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯁꯦꯝ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯊꯣꯛꯇ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯑꯃꯣꯠꯄ ꯁꯤꯠꯄ ꯍꯥꯏꯗꯣꯏꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯎꯐꯨꯟ ꯋꯥꯏꯐꯨꯟꯁꯦ ꯌꯥꯝ ꯂꯣꯏꯅ ꯂꯩꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤꯠꯄ ꯁꯦꯡꯕꯁꯨ ꯀꯟꯗꯕ ꯌꯥꯗꯦ
ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯔꯤꯁꯦ ꯃꯣꯔꯅꯤꯡ ꯆꯪꯉꯣꯟꯅꯤꯡꯉꯦ ꯉꯁꯥꯏ ꯃꯣꯔꯅꯤꯡꯗ ꯑꯩꯅ ꯏꯔꯨꯖꯕꯗꯣ ꯑꯗꯨꯒꯤꯗꯒꯤ ꯁꯣꯅꯥꯀꯟꯗ ꯐꯧꯔꯒ ꯉꯁꯥꯏꯅ ꯀꯪꯈ꯭ꯔꯕꯅꯦꯕꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯑꯅꯧꯕꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯁꯦꯠꯂꯨ ꯆꯥꯔꯨꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯁꯨꯔꯅꯦꯕꯀꯣ ꯑꯗꯨ ꯁꯨꯔꯒꯗꯤ ꯁꯤꯒꯤ ꯃꯣꯟ ꯁꯤꯒꯤ ꯃꯣꯟ ꯀꯣꯕꯔꯁꯤꯗꯤ ꯑꯩꯅ ꯇꯨꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯣꯟ ꯀꯣꯕꯔꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ ꯃꯣꯟꯁꯦ ꯀꯌꯥꯝ ꯆꯥꯎꯕ ꯄꯤꯛꯄꯗꯣ ꯑꯗꯣ ꯁꯤꯒꯤ ꯁꯥꯠꯆꯔꯛꯄꯅꯦꯕ ꯃꯣꯟꯁꯤꯗꯅ ꯃꯣꯟ ꯑꯆꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯇꯣꯡꯅꯔꯤꯗꯨꯗꯤ ꯑꯗꯨꯝ ꯃꯦꯗꯤꯌꯝ ꯑꯣꯏꯕꯅꯤꯗꯅꯀꯣ ꯑꯗꯨꯅ ꯆꯥꯗꯕꯒꯤ ꯃꯣꯟ ꯀꯣꯕꯔ ꯍꯥꯞꯄ ꯌꯥꯗꯕꯒꯤꯀꯣ ꯂꯣꯏ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯁꯤꯒꯨꯝꯕꯒꯤ ꯁꯤꯒꯤ ꯑꯄꯤꯛꯄꯒꯤ ꯁꯥꯏꯖꯁꯦ ꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯇꯨꯔꯦ ꯁꯨꯃꯥꯏꯅ ꯃꯣꯟꯁꯦ ꯑꯩꯈꯣꯏ ꯆꯥꯎꯕ ꯃꯣꯟꯁꯦ ꯈꯥꯡꯕ ꯉꯝꯗꯕꯅꯤꯅ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯨꯅ ꯁꯨꯝ ꯕꯖꯥꯔꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯣꯟꯁꯤꯡꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯁꯨꯕꯅꯦꯕꯀꯣ ꯃꯣꯏ ꯁꯥꯛ ꯅꯨꯡ ꯆꯥꯕꯩꯅꯤ ꯍꯥꯏ ꯑꯗꯣ ꯑꯝꯇꯗꯤ ꯆꯥꯗꯦ ꯈꯪꯗꯦ ꯂꯩꯕꯥꯛꯁꯦ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯣꯔꯦꯟ ꯆꯠꯄ ꯉꯝꯗ꯭ꯔꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃ ꯊꯥꯛꯆꯜꯂꯒ ꯁꯥꯕ ꯃꯇꯝꯗ ꯁꯤꯁꯦ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯄꯨꯛꯇꯤ ꯈꯔ ꯁꯨꯝ ꯅꯧꯕꯅꯦꯀꯣ ꯁꯤꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯡꯒ ꯁꯣꯏꯗꯕꯤꯗꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯠꯄꯤꯕ ꯁꯤꯒꯤ ꯑꯉꯥꯡꯒꯤ ꯃꯤꯒꯤ ꯍꯧꯕꯤꯕꯒꯤ ꯉꯁꯥꯏꯒꯤ ꯑꯔꯦꯝꯕꯗꯣ ꯆꯅꯝꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯒꯤꯕꯀꯣ ꯃꯆꯥ ꯉꯁꯥꯏ ꯂꯦꯝꯈꯤꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯍꯥꯞꯄꯒ ꯊꯣꯡꯉꯒꯦꯕ ꯀꯪꯈꯠꯍꯟꯕ ꯌꯥꯔꯅꯤ ꯃꯣꯔꯣꯛ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯃꯔꯣꯏ ꯃꯅꯥꯗꯣ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯑꯗꯒꯤ ꯁꯤ ꯀꯌꯥꯝ ꯃꯨꯟꯁꯦꯅ ꯌꯥꯝꯅ ꯃꯨꯟꯕꯒꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯗꯨꯝ ꯁꯤ ꯍꯥꯞꯆꯟꯕꯤꯔꯅꯤ ꯁꯤꯗꯩꯗꯤ ꯃꯌꯥꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯒ ꯃꯥ ꯃꯨꯟꯗ꯭ꯔꯤꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯒꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯉꯒ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯀꯣ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯤ ꯌꯥꯝ ꯍꯦꯟꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯨꯟꯕꯗꯣ ꯑꯗꯨ ꯑꯣꯏꯗꯦꯗꯅꯀꯣ ꯁꯤꯒꯤ ꯍꯤꯡꯁꯥꯞꯁꯤꯅꯦꯕꯀꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯣꯔꯣꯛꯁꯤꯁꯨ ꯁꯤꯗ ꯂꯧꯊꯣꯛꯍꯧꯔꯒꯦꯕꯀꯣ ꯁꯤꯒꯤ ꯆꯥꯡꯁꯤ ꯌꯧꯔꯗꯤ ꯃꯌꯥꯝꯁꯦ ꯉꯥꯔꯤꯁꯦ ꯍꯥꯞꯄ ꯌꯥꯔꯅꯦꯕꯀꯣ ꯉꯥꯔꯤ ꯍꯥꯞꯆꯤꯟꯖꯔꯦ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯊꯔꯒꯦꯕꯀꯣ ꯀꯣꯟꯅꯒꯗꯕ ꯊꯨꯝꯁꯦ ꯍꯥꯞꯄꯤꯍꯧꯔꯒꯦ ꯑꯗꯨꯗꯒꯤ ꯁꯤ ꯊꯨꯝ ꯆꯥꯉꯗꯤ ꯍꯥꯎꯔꯣꯏꯀꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯆꯝꯅ ꯆꯥꯒꯗꯕ ꯄꯣꯠꯅꯦꯕꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯤꯗꯣ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯍꯤ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯒꯗꯤ ꯊꯨꯝ ꯍꯥꯞꯄꯁꯦ ꯃꯍꯤ ꯊꯣꯛꯂꯛꯅꯕꯅꯦꯕꯀꯣ ꯃꯍꯤ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯅ ꯉꯧꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯉꯧꯕ ꯌꯥꯔꯦꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯊꯨꯝ ꯍꯥꯞꯆꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯈꯨꯊꯣꯡꯁꯦ ꯃꯤ ꯑꯃꯅꯗꯤ ꯍꯩꯅꯗꯧꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯤꯁꯨ ꯌꯥꯝꯗꯕ ꯑꯣꯏꯕ ꯑꯗꯒꯤ ꯆꯥꯛꯁꯪꯁꯤꯁꯨ ꯄꯤꯛꯄꯀꯣ ꯑꯗꯨꯝ ꯄꯥꯡꯅꯕ ꯍꯤꯡꯕ ꯑꯗꯣ ꯑꯗꯨ ꯑꯣꯏꯕꯅꯦꯕꯀꯣ ꯍꯜꯂꯣ ꯃꯆꯥ ꯁꯤ ꯁꯥꯎꯟ ꯀꯝꯃꯣꯔꯤꯁꯤ ꯀꯩꯒꯤꯅꯣ आजा भैया ꯊꯣꯡꯕ ꯅꯪ ꯗ꯭ꯔꯦꯁ ꯁꯦꯠꯆꯜ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯣ ꯍꯥꯏꯌꯦ ꯃꯥ ꯂꯥꯛꯄꯗ ꯈꯪꯉꯣꯏ ꯍꯥꯏꯌꯦ ꯉꯥꯛꯇꯪ ꯂꯩꯕꯤꯔꯣ ꯑꯗꯨꯗꯤ ꯄꯨꯂꯞ
Manipur da khoi siga mana bra di khang khoi adum gas loi baga ne khoi di ek loi baga dum booking adum phone adum ta ura ni ju ga moi dum pora ga than adum pore adum hai ko do ga sidai da dum pa ne pi ya de ko ka to ra ka ka do ni ko me mai ya ga ni ko si ma hi dum chore adum ga sai mai ti ko lo da ba do thom ha chen ra ga di ma hi thuk ra do me ma hi ko thom ha ga di ada insan de koi di ko mo ngai ra ta ba ka di ta ro ni mo ong ni ku ga di ko thom ta ta ko se lo ko thom ha ga di dum jam na lu kang chu che sai nga lai di ne ha ba nga lai ta bu si jo ren tao ga si si ha ke ko na ong ni ko to ge mi am si ge ne tao ge ko si ge kha ge mo Giang nó muốn được đi qua các anh em mà tháng trăm thôi nên là hàng tiếng cũng đều cả Giang là nhiều phát triển cho sự ăn phát đi vào hôm sẽ ý tưởng nó sang cái tôi điểm sĩ kiện sang thì ngang cái sao nó hay tiêu cả cho nó thấy mua đồ cái nào đó tin ho ai na pare ngora pura tang hap ke sang ba na ha bi do ato hap challe si tin ho sang ba se ha pa di phadi hum ha ba sa mane bu ko ado khonjal ni si mu thada ni si sa ba ni na si hap chil lage ba wai dai ba ja ha na dai thok ya de ba chum ko di amol akai chum tor ko do ni na ko amol akai chum ha na program complete ro ma tung de ne wai na ko na wai aro ba do wai dai quay tay và hai tay mà coi gì mà có ngầm nhà rồi coi coi gì quay tay với gì đâu đi xin đâu đi lên chúng ở cái nào bây giờ ở đây là cái gì cái gì cái coi gìคนนั้นแต่ดีกว่าคนนั้นแต่อีกว่าชิมcoi gìมนุษย์มาปังกุ้งบะเสียคนนั้นแต่บะเสียสิได้ที่เห็นบะไรเกี่ยวกับดีที่หักช่างทุกคนนั้นแต่เกี่ยวกับเกี่ยวนะคะแล้วก็ดีคนเอาไว้ใจบะไอ้สิ่งที่ปีที่รวยบก็ดูเขาสร้างเรื่องรวยที่อันนั้นสิ่งรวยขัดปะรวยได้ก็สินะนี่ขนาดผมเนี่ยก็ยิ่งทางผมบางวันจะว่าสิ่งไรก็เนี่ยบก็ไอ้เรื่องเนี่ยดิยิ่งทางผมบะเสะอาดุงน้ำมีก็เดี๋ยวยิ่งทางผมน่ะบะเสะอีสานเราเนี่ยรวยบก็อย่างที่เพื่อนมุที่อยู่ที่ข้างหน้ายิ่งทางผมก็งำนะก็ทำคนนั้นดีกว่าสิไอ้ชายเนี่ยฉันจะกระโดดไปก็นี่แหละใครจะมองจะไอ้ชาเส้นไปยังไอ้ชาไม่ได้เสียงไปยังรถอันนี้ไอ้ชานะอย่างนี้ก็ไอ้dining tableตักซาดิเสียงที่ไอ้dining tableตักซาดิก็คำพูดแล้วก็ซาบดอกดูตัวไอ้ด้วยนะความเจอได้บ่ก็แต่แล้วนิ่งทางคำมันยังใส่บ่ก็แล้วก็คุยไอ้นางงามมีพวกคนหนึ่งข้างทำมันก็ซาบดอกข้างเดียวต้องรวยบอกที่ต้องงามมีก่อนหนึ่งข้างทำไปยังตั้มบิวอ่ะยังซาเดียเนี่ยไม่ใช่งงคุณเลยก่อนสิ่งคุ้งเอาเสียคุยยังไงใช่ไหมนะหมดเลยไปเสียคุยนุ่งชาดนะที่ไม่ได้ย้ายไปต่อตัวก็เสียมันอะไรแบบมาเฮาสุดตรงคุยไม่ได้ย้ายไปต่อตัวมันต้องเรียบก่อนอาสิ่งแบบโง่เลยอันนั้นน่ะสุดยอดเลยคุณจุดกระเทียมเนี่ยบุกว่าถ้าบักสิ่งยาดบเนี่ยสิ่งยาดบเนี่ยคุณจะเอาดิเอาบุ้งมาใครตากเลยบุกว่าอันนั้นอันนั้นมุ้งที่ชื่อเด็กตัวบเนี่ยมาอีกคนเดียวบุกว่ามาเนี่ยขนาดพิเศษคุกปีเลยบุกว่ามาเนี่ยพิเศษคุกปีเลยมาซากิเลยแต่ไหนมาดีดังเนี่ยมาแต่เนี่ยบุกว่าคุณจะไอ้ชิ้นนี้เป็นอะไรเนี่ยโอ้ยดีบุกว่าอันนั้นมาใส่งาเลยที่ทำบุกว่าดูสิสมมติว่าเป็นว่าคุณยี่dia lah tahu bah mari mah apa kau, sisi tu masuk lagi apa, apa dia, ni sidang hana gelas mana ni tak kaya lagi kau, sisi, I nak tak pokok bah, terus macam kita singkir macam je, kita jangan ada apa tu, aduh
ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯀꯣ ꯎꯠꯆꯔꯛꯑꯔꯣꯏ ꯑꯗꯩ ꯁꯤꯁꯤꯃ ꯇꯧꯕ ꯂꯣꯏꯔꯒ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒꯤ ꯑꯃꯨꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒꯅꯤꯀꯣ ꯑꯩ ꯃꯊꯛꯇ ꯑꯃꯨꯛ ꯄꯣꯠ ꯏꯁꯤꯡ ꯆꯥꯏꯕ ꯆꯠꯀꯅꯦꯕꯀꯣ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯁꯤ ꯇꯨꯔꯤꯡ ꯈꯣꯛ ꯂꯩꯔꯦꯀꯣ ꯏꯁꯤꯡ ꯃꯔꯣꯏ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯁꯤ ꯃꯌꯥꯡꯕꯅꯦꯕꯀꯣ ꯃꯌꯥꯡꯕꯁꯤꯗꯤ ꯍꯥꯟꯅ ꯊꯥꯛꯆꯜꯂꯒꯗꯤ ꯃꯨꯁꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯡꯕꯁꯤꯗꯤ ꯑꯩ ꯀꯣꯟꯅ ꯊꯥꯛꯆꯔꯒꯦ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯃꯌꯥꯝ ꯑꯩ ꯀꯥ ꯂꯣꯏꯁꯟꯕꯗꯤ ꯐꯖꯅ ꯂꯣꯏꯔꯕꯅꯤꯀꯣ ꯁꯣ ꯁꯤꯠ ꯅꯥꯟꯅ ꯑꯗꯨꯝ ꯂꯣꯏꯔꯕꯅꯦ ꯐꯤꯁꯨ ꯑꯗꯨꯝ ꯐꯧꯕ ꯂꯣꯏꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯕꯛꯀꯦꯠ ꯄꯨꯊꯣꯛꯑꯦꯀꯣ ꯃꯊꯛꯇ ꯀꯥꯅꯕꯅ ꯀꯥꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯁꯦꯡꯕ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯒꯤ ꯀꯤꯆꯟꯁꯤ ꯁꯦꯡꯕ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯃꯤꯅꯤꯠ 5ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄꯣꯊꯥꯔꯦꯀꯣ ꯑꯗꯣ ꯅꯨꯡꯁꯥ ꯅꯦꯝꯊꯕ ꯉꯥꯏꯔꯒꯗꯤꯅꯦꯀꯣ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯅꯪꯗꯦꯕꯀꯣ ꯉꯔꯥꯡꯁꯨ ꯊꯕꯛ ꯅꯪꯗꯦ ꯑꯗꯨꯅ ꯑꯩ ꯀꯥꯈꯠꯂꯒꯦ ꯃꯌꯥꯝ ꯀꯥꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯂꯞ ꯑꯗꯨꯝ ꯌꯦꯡꯅꯁꯤꯀꯣ ꯄꯣꯠꯁꯦ ꯉꯔꯥꯡꯗꯤ ꯅꯣꯡ ꯆꯨꯗꯦ ꯅꯍꯥꯟ ꯅꯣꯡ ꯆꯨꯏꯕꯀꯣ ꯅꯍꯥꯟ ꯅꯣꯡ ꯆꯨꯕꯗꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯝꯃꯦ ꯑꯗꯣ ꯃꯔꯣꯏꯁꯦ ꯆꯪꯉꯤ ꯄꯩꯁꯥ ꯆꯪꯉꯤ ꯀ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯃꯅꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯃꯅꯦ ꯊꯥꯕꯁꯦ ꯂꯪ ꯆꯪꯉꯤ ꯍꯥꯏꯕꯅꯤ ꯄꯩꯁా ꯆꯪꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯩꯅ ꯑꯗꯨꯗꯒꯤ ꯑꯃꯁꯨ ꯃꯅꯥ ꯍꯦꯛꯄ ꯌꯥꯔꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯦꯛꯇꯣꯛꯑꯒꯦ ꯑꯗꯒꯤ ꯇꯨꯁꯤꯅ ꯀꯩꯅꯣꯅꯦ ꯐꯗꯤꯒꯣꯝ ꯅꯥꯀꯨꯞꯄꯤ ꯃꯔꯛꯇꯅꯦ ꯃꯊꯟꯇꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛ ꯃꯔꯨꯗꯒꯤ ꯇꯥꯈꯤꯕꯀꯣ ꯑꯩꯒꯤ ꯊꯥꯕꯒꯤ ꯃꯩꯇꯩ ꯃꯌꯥꯡꯇꯣꯟꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯍꯧꯔꯛꯑꯦ ꯑꯗꯨꯝ ꯁꯤ ꯃꯔꯛꯁꯨ ꯑꯗꯨꯝ ꯐꯖꯟꯈꯔꯦ ꯑꯗꯣ ꯍꯥꯟꯅ ꯑꯩ ꯋꯥꯏ ꯍꯥꯟꯅ ꯇꯥꯁꯟꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪ ꯌꯦꯡꯁꯤ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯅꯨꯃꯤꯠ ꯂꯩ ꯁꯤꯒꯤ ꯃꯔꯛꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯍꯧꯖꯤꯜꯂꯦꯕ ꯃꯔꯣꯏ ꯃꯔꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕ ꯁꯤ ꯒ꯭ꯔꯤꯟ ꯇꯤꯅꯤꯀꯣ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯑꯩꯅ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨꯕꯗꯀꯣ ꯃꯥꯒꯤ ꯃꯅꯝꯁꯦ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯃꯈꯜ ꯌꯥꯝꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯝ ꯑꯣꯏꯕꯅꯦꯕꯀꯣ ꯂꯦꯡꯗꯪ ꯌꯦꯡꯉꯨꯕꯗ ꯃꯅꯝꯁꯦ ꯄꯪ ꯂꯧ ꯂꯥꯛꯏ ꯃꯔꯣꯏꯁꯤ ꯃꯀꯥ ꯇꯥꯕ ꯍꯦꯛꯇꯔꯗꯤꯀꯣ ꯃꯔꯣꯏꯁꯤ ꯐꯕ ꯉꯝꯗꯦꯕ ꯍꯦꯛꯁꯨ ꯃꯥꯁꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯑꯗꯨꯝꯁꯨ ꯃꯅꯥꯁꯦ ꯑꯗꯨꯝ ꯂꯣꯡꯊꯣꯔꯛꯀꯅꯦꯕ ꯑꯗꯒꯤ ꯄꯨꯔꯥ ꯊꯥ ꯑꯃ ꯐꯥꯕꯔꯒ ꯑꯗꯨꯝ ꯑꯩꯅ ꯁꯤꯁꯦ ꯑꯃꯨꯛ ꯄꯨꯔꯥ ꯍꯩꯗꯣꯛꯑꯒꯅꯦ ꯏꯅꯧ ꯅꯧꯅ ꯑꯃꯈꯛꯇꯪ ꯑꯃꯨꯛ ꯊꯥꯗꯣꯏꯅꯦꯕꯀꯣ ꯌꯥꯝꯖꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯐꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯥ ꯑꯃ ꯐꯥꯕꯒ ꯑꯗꯨꯝ ꯑꯩꯅ ꯍꯩꯗꯣꯛꯑꯒ ꯑꯅꯧꯕ ꯑꯃꯨꯛ ꯊꯥꯕꯅꯦ ꯑꯗꯒꯤ ꯃꯔꯣꯏ ꯍꯦꯛꯄꯁꯤꯁꯨ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯒ ꯄꯠ ꯐꯠꯄ ꯃꯔꯣꯏꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯐꯠꯇꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯄꯥꯝꯕꯤꯁꯦ ꯄꯥꯏꯕꯤꯔꯒꯅꯦꯀꯣ ꯃꯈꯥ ꯇꯥꯅ ꯍꯦꯛꯄꯤꯒꯗꯧꯕ ꯄꯣꯠꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯃꯅꯝ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯐꯕꯁꯨ ꯁꯨꯝ ꯍꯦꯟꯕꯅꯦꯕꯀꯣ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯊꯨꯕ ꯑꯩꯒꯤ ꯐꯤꯁꯤꯡꯁꯤꯗ ꯁꯥꯗꯕꯅꯤ ꯁꯤꯅ ꯃꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯗꯣ ꯑꯉꯥꯡ ꯁꯦꯝꯕꯒꯨꯝꯕꯅꯤ ꯄꯣꯠ ꯄꯨꯝꯅꯃꯛꯅꯦꯀꯣ ꯑꯉꯥꯡ ꯁꯦꯝꯕꯒꯨꯝꯕꯅꯤ ꯁꯦꯝꯕꯤꯗ꯭ꯔꯒꯗꯤꯀꯣ ꯐꯕꯗꯣ ꯀꯩꯁꯨ ꯑꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯊꯟꯗ ꯍꯤꯡꯕ ꯌꯥꯗꯦ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯔꯛꯀꯗꯧꯕꯅꯤꯅꯀꯣ ꯑꯩꯅꯁꯨ
ꯑꯩꯒꯤ ꯑꯉꯝꯕ ꯄꯣꯠꯇꯨ ꯑꯣꯏꯒꯦꯔꯥ ꯌꯥꯗ ꯑꯣꯏꯒꯦꯔꯥ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯗꯒꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯕ ꯔꯦꯡꯒꯟ ꯈꯨꯠꯁꯦ ꯈꯤꯇꯪ ꯊꯦꯡꯕ ꯌꯥꯗꯦꯕ ꯍꯦꯛ ꯊꯦꯡꯉꯨꯕꯗꯅꯦ ꯇꯞ ꯍꯦꯛꯇ ꯇꯤꯡꯐꯝꯗꯨꯁꯨ ꯌꯨꯏꯑꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯑꯃ ꯂꯩꯌꯦ ꯔꯣꯁꯇꯣ ꯀꯦꯡꯉꯣꯏꯁꯨ ꯍꯦꯛꯑꯦꯀꯣ ꯍꯣꯔꯦꯟ ꯄꯨꯟꯅ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯒ ꯅꯠꯇ꯭ꯔꯁꯨꯅꯦꯀꯣ ꯀꯩꯅꯣꯒ ꯚꯦꯟꯗꯤꯒ ꯏꯔꯣꯟꯕ ꯍꯥꯎꯔꯗꯣꯏꯅꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯝ ꯍꯦꯛꯄꯗꯀꯣ ꯈꯖꯤꯛ ꯑꯗꯨꯝ ꯍꯦꯛꯄꯗ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯁꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤꯑꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯑꯗꯨꯝ ꯄꯨꯜꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯃꯝꯁꯜꯂꯦꯕꯀꯣ ꯃꯝꯁꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯎꯠꯂꯛꯑꯔꯣꯏꯒꯦ ꯏꯁꯤꯡ ꯑꯩ ꯆꯥꯏꯕ ꯍꯧꯔꯦꯕꯀꯣ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯔꯕꯅꯤ ꯈꯟꯖꯤꯟꯈꯤꯗꯣꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯏꯁꯤꯡ ꯆꯥꯏꯔꯒ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯦ ꯑꯗꯒꯤ ꯄꯣꯠ ꯃꯈꯣꯡꯒꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯦꯛꯄ ꯄꯣꯠꯇꯣ ꯑꯗꯨꯗꯪꯒ ꯎꯠꯂꯛꯀꯦꯀꯣ ꯗꯨꯀꯥꯟꯗ ꯑꯩ ꯏꯁꯤꯡ ꯄꯨꯔꯞ ꯆꯥꯏꯔꯒ ꯑꯩ ꯃꯈꯥ ꯀꯨꯝꯃꯒꯦ ꯃꯝꯁꯜꯂꯛꯑꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯇꯝꯁꯦ ꯁꯨ ꯃꯌꯥꯝꯁꯤꯗ ꯂꯩ ꯍꯦꯛꯀꯣ ꯃꯣꯔꯅꯤꯡꯒꯤ ꯗꯨꯛ ꯊꯥꯅꯕꯒꯤ ꯁꯤꯗ ꯀꯦꯡꯉꯣꯏ ꯍꯦꯛꯀꯣ ꯁꯤꯗ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧꯒꯤ ꯃꯌꯥꯝ ꯍꯦꯛꯑꯦ ꯑꯗꯣ ꯇꯣꯅꯤꯡꯈꯣꯛ ꯈꯔ ꯍꯦꯛꯑꯦ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟ ꯍꯦꯛꯀꯣ ꯑꯗꯒꯤ ꯌꯦꯟꯗꯦꯝ ꯃꯔꯤ ꯑꯃ ꯁꯤ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯆꯥꯔꯅꯤꯀꯣ ꯑꯩꯉꯣꯟꯗꯗꯤ ꯁꯤ ꯌꯥꯝ ꯀꯨꯏꯅ ꯆꯥꯗꯣꯏꯅꯦ ꯆꯥꯛ ꯆꯥꯗꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯗꯣ ꯃꯝꯁꯜꯂꯦꯕ ꯄꯨꯔꯥ ꯃꯝꯁꯟꯈ꯭ꯔꯦꯕꯀꯣ ꯄꯨꯔꯥ ꯃꯝꯁꯟꯈ꯭ꯔꯕꯅꯤ나 ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯄꯣꯠꯁꯦ ꯑꯩ ꯄꯣꯠ ꯏꯁꯤꯡꯁꯦ ꯆꯥꯏꯕ ꯂꯣꯏꯗ꯭ꯔꯦꯕꯀꯣ